ꯑꯗꯨꯒꯤ ꯑꯊꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗ ꯊꯥꯡꯒꯤ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒ ꯌꯥꯝ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯦ ꯆꯠꯂꯨ ꯆꯪ ꯆꯠ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏ ꯅꯪ ꯍꯣꯔꯦꯟ ꯅꯨꯃꯤꯠꯇꯣ ꯆꯣꯛꯅꯅꯦ ꯑꯩ ꯄꯣꯠꯀ ꯄꯥꯏꯐꯝ ꯂꯩꯇꯦꯅꯦ ꯑꯁ ꯑꯩ ꯆꯟꯗ꯭ꯔꯦꯅꯦ ꯃꯥ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯥꯒꯤ ꯆꯁꯃꯥ ꯂꯪꯊꯣꯛꯑꯝꯃꯦ ꯍꯥꯏꯅ ꯃꯥ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯂꯧꯖꯧꯔꯁꯅꯨ ꯃꯥ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯟꯗꯨ ꯆꯥꯎꯁꯤꯡ ꯉꯥꯏꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒꯁꯦ ꯑꯗꯨꯝ ꯈꯔ ꯍꯧꯏ ꯏꯕꯥꯅꯤ ꯆꯠꯂꯔꯣꯏꯒꯦ ꯍꯥꯏ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯟꯕꯤꯒꯤ ꯃꯃꯥꯗꯣ ꯃꯥꯁꯨ ꯆꯠꯀꯅꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯁꯦꯅ ꯍꯥꯏꯕꯗꯩ ꯁꯨꯝ ꯂꯣꯏꯁꯤꯜꯂ ꯊꯣꯛꯂꯛꯑꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒ ꯊꯣꯛꯂꯛꯑꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯏꯁꯤꯡꯁꯨ ꯀꯪꯊꯔꯦ ꯌꯥꯝ ꯌꯥꯡꯅ ꯀꯪꯊꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯃꯁꯨ ꯂꯥꯛꯑꯦ ꯏꯟꯗꯣꯆꯥꯗꯤ ꯑꯩꯃ ꯀꯅꯥ ꯀꯅꯥ ꯆꯠꯈ꯭ꯔꯒꯦ ꯃꯥ ꯑꯁ ꯑꯩꯈꯣꯏꯒ ꯉꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯦꯅꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯁꯤ ꯑꯩꯈꯣꯏ ꯃꯥ ꯈꯣꯏꯔꯣꯝ ꯄꯨꯟ ꯆꯠꯇꯣꯏꯅꯤ ꯁꯣꯝꯗ ꯂꯩꯊꯣꯔꯛꯎꯅꯦ ꯌꯥꯝ ꯐꯖꯩꯅꯦ ꯐꯖꯕꯅꯤ ꯌꯦꯡꯗꯣ ꯁꯦꯁꯦ ꯏꯆꯦ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯑꯩꯃ ꯏꯅꯝꯇꯣꯟ ꯑꯣꯏꯔꯝꯃꯦ ꯁꯤꯗꯤ ꯏꯅꯝꯇꯣꯟꯁꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒ ꯍꯥꯏ ꯍꯥꯏ ꯉꯁꯤ ꯔꯦꯂꯤꯁꯦ ꯀꯔꯤ ꯃꯇꯥꯡꯗꯅꯣ ꯈꯤꯇꯪ ꯍꯥꯏꯔꯝꯃꯨꯅꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯉꯝ ꯑꯊꯧꯁꯤꯡ ꯁꯤꯒꯤ ꯅꯥꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯏꯅꯦꯕ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯥꯈꯤꯕ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯕ ꯆꯠꯂꯤꯃꯦꯕ ꯃꯈꯣꯏꯗ ꯑꯩꯈꯣꯏ ꯈꯔꯁꯦ ꯆꯠꯈꯠꯂꯦ ꯏꯕꯣꯛꯇꯤ ꯆꯠꯈꯠꯈ꯭ꯔꯦ ꯏꯕꯣꯛꯇꯤ ꯌꯧꯈ꯭ꯔꯦ ꯀꯥꯔꯕ ꯑꯩꯁꯦ ꯀꯥꯗꯦ ꯌꯥꯝ ꯐꯖꯩ ꯁꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯑꯊꯧꯕ ꯆꯤꯡꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯆꯠꯂꯤꯃꯤ ꯑꯗꯨꯒ ꯔꯦꯂꯤ ꯃꯆꯥ ꯑꯃꯁꯨ ꯆꯠꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄꯅꯤ ꯆꯟꯕꯤ ꯅꯤꯡꯁꯤꯡꯉꯦ ꯏꯕꯣꯡ ꯈꯔ ꯀꯞꯅꯤꯡꯉꯦ ꯏꯕꯣꯡ ꯃꯌꯥꯝ ꯁꯤꯅꯤꯁꯦ ꯑꯩꯈꯣꯏ ꯂꯣꯏꯁꯟꯅ ꯂꯣꯏꯅ ꯆꯟꯕꯤ ꯃꯃꯥ ꯉꯥꯏꯌꯦ ꯑꯩꯈꯣꯏ ꯆꯦ ꯊꯣꯔꯛꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯃꯣꯏ ꯆꯠꯈꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯆꯦ ꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯆꯟꯕꯤ ꯌꯥꯎꯗꯕꯁꯦ ꯌꯥꯝ ꯃꯤꯁ ꯇꯧꯏꯕꯨ ꯑꯗꯨꯅꯤ ꯅꯍꯥꯟꯅꯩ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯃꯥꯒ ꯀꯣꯟꯅ ꯉꯥꯏꯔꯦ ꯊꯣꯔꯛꯄꯗꯣ ꯆꯟꯕꯤ ꯌꯥꯎꯗ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯈꯣꯡꯁꯥꯟ ꯑꯃ ꯅꯨꯄꯤ ꯅꯨꯄꯥ ꯃꯍꯩꯔꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯍꯜ ꯂꯃꯟ ꯑꯣꯖꯥꯁꯤꯡ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯆꯥꯟꯕꯤꯗꯨꯅ ꯃꯌꯥꯝ ꯃꯅꯤꯡ ꯍꯣꯡꯗꯅ ꯉꯁꯤꯒꯤ ꯔꯦꯂꯤ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯩ ꯀꯞ ꯂꯥꯛꯄꯗ ꯃꯊꯥꯔꯤ ꯆꯧꯒꯤ ꯍꯧꯍꯧꯗꯦꯅꯦ ꯅꯨꯃꯤꯠ ꯑꯁꯤ ꯑꯗꯨꯅ ꯆꯥꯟꯕꯤꯗꯨꯅ ꯈꯨꯗꯣꯡꯆꯥꯅꯅꯕ ꯃꯑꯣꯡꯗ ꯃꯌꯥꯝ ꯖꯧꯒꯤ ꯈꯪꯍꯧꯗꯕꯩ ꯋꯥꯅꯤ ꯀꯞꯄꯤꯉꯩꯗ ꯂꯥꯏꯟꯗ ꯂꯦꯞꯄꯤꯗꯨꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯔꯦꯂꯤ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯅꯅꯕ ꯃꯄꯨꯡ ꯐꯥꯍꯟꯕꯤꯅꯅꯕ ꯍꯪꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯇꯕ 이보이세요. anh phun giả được vào đường thuốc lơ bộ thuốc lơ bộ có thể em thuốc lơ
ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯆꯥꯎꯕ ꯈꯨꯠꯊꯥꯏ ꯑꯩꯈꯣꯏ ꯁꯨꯕ ꯑꯇꯣꯞꯄꯁꯤꯡꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐ ꯈꯣꯡꯆꯠ ꯆꯠꯃꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏ ꯈꯝꯅꯖꯤꯠꯀꯤ ꯁꯛꯇꯝꯗ ꯂꯩꯁꯨ ꯀꯠꯃꯤꯟꯅꯔꯒ ꯑꯃꯨꯛ ꯍꯜꯂꯛꯀꯗꯧꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯆꯤꯡꯂꯣꯝꯗ ꯑꯊꯧꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯑꯩꯈꯣই ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯖꯜꯂꯛꯂꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯩ ꯆꯟꯕꯤ ꯐꯖꯅ ꯅꯤꯡꯁꯤꯡꯉꯦ ꯑꯃꯗꯤ ꯄꯔꯦꯡ ꯁꯥꯅ ꯆꯠꯂꯤꯕꯁꯤ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯅꯕ ꯁꯤꯟꯖꯜꯂꯛꯂꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯛꯆꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯃꯐꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯁꯤ ꯍꯧꯅꯅꯕ ꯁꯦꯝ ꯁꯥꯖꯔꯤ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯠꯄ ꯍꯧꯒꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯇꯣꯞꯄꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯌꯥꯏꯐ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯄꯔꯦꯡ ꯁꯥꯅ ꯄꯔꯦꯡ ꯀꯥꯏꯍꯟꯗꯅ ꯑꯗꯨꯅ ꯆꯠꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯁꯣꯔꯣꯛꯀꯤ ꯑꯣꯏ ꯊꯪꯕ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯄꯔꯦꯡ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯁꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯥꯏ ꯄꯥꯛꯅ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯗꯨꯅ ꯑꯇꯣꯞꯄꯁꯤꯡꯒꯤ ꯃꯐꯝꯗ ꯂꯩꯔꯣꯜ ꯇꯝꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯅꯕ ꯑꯩꯈꯣꯏꯒꯤ ꯍꯣꯜꯒꯤ ꯃꯄꯥꯟꯗ ꯑꯅꯛꯄꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯔꯦꯂꯤꯁꯤ ꯆꯠꯅꯅꯕ ꯌꯥꯏꯐ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯅꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕ ꯍꯧꯖꯔꯦ ꯃꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯅꯅꯕ ꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯁ꯭ꯀꯨꯜꯗꯒꯤ ꯂꯥꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅꯔꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯔꯦꯂꯤꯁꯤ ꯄꯥꯡꯊꯣꯛꯃꯤꯟꯅꯅꯕꯒꯤ ꯑꯩꯈꯣꯏ ꯇꯥꯟꯖꯥꯗꯨ ꯂꯧꯅꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯑꯩ ꯌꯨꯝꯗꯩ ꯊꯣꯛꯂꯛꯑꯒ ꯀꯩꯅꯣ ꯇꯧꯔꯤꯕ ꯅꯍꯥꯟꯅꯩꯗꯤ ꯑꯩꯈꯣই ꯑꯉꯥꯡꯗꯨ ꯌꯥꯎꯏꯗꯅ ꯂꯝꯕꯤ ꯃꯖꯥꯅꯤ ꯀꯞꯄꯒ ꯃꯤ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯔꯝꯃꯦ ꯄꯔꯦꯡ ꯁꯥꯅ ꯑꯝꯇ ꯂꯦꯞꯄꯣ ꯍꯥꯏꯕꯅꯦ ꯍꯜꯂꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯌꯥꯏꯐ ꯈꯣꯡꯆꯠ ꯑꯊꯧꯕꯁꯤꯡꯗ ꯂꯩꯍꯣꯟ ꯇꯝꯒꯗꯕꯁꯤ ꯑꯩꯈꯣꯏ ꯄꯔꯦꯡꯁꯤ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏꯒꯤ ꯂꯥꯟꯊꯣꯛꯑꯒ ꯆꯠꯃꯤꯟꯅꯁꯤ ꯑꯃꯅ ꯑꯃꯒꯤ ꯈꯣꯡꯗ ꯅꯦꯠꯁꯤꯟꯅꯗꯅꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯨꯡꯁꯤꯟꯅ ꯆꯥꯛꯈꯣꯡ ꯆꯠꯂꯒꯗꯤ ꯑꯃꯒ ꯈꯨꯔꯧ ꯊꯥꯡꯅꯕ ꯈꯨꯔꯧ ꯂꯪꯅꯕꯒꯨꯝꯕ ꯊꯣꯛꯀꯅꯤ ꯑꯗꯨ ꯊꯣꯛꯇꯅꯕ ꯈꯖꯤꯛ ꯂꯟꯅ ꯆꯠꯃꯤꯟꯅꯁꯤ ꯁꯤꯡꯖꯦꯜ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯛꯆꯔꯤ ꯃꯤ ꯃꯌꯥꯝ ꯂꯥꯡꯅꯔꯤ ôi mục con thấy cho tôi mấy cái gì nó ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯂꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯔ ꯂꯥꯟꯊꯣꯛꯅꯅ ꯆꯠꯃꯤꯟꯅꯁꯤ ꯆꯥꯛꯈꯨꯝ ꯈꯣꯡꯆꯠꯄꯒꯤ ꯃꯍꯨꯠꯇ Hai hai. Mau ta? Mi hãy biết giảm mi
มีอะเพจามีBetul-betul selalu. Mi aman kira bo. Kau makan jauh ni. Ini pizza mami. Mayam ay ko siya kap na chali siya uban. Tanvi miss you. Maya ma khoi lai ma pham do yau re lala biti rota na khana de ko sai mi ta le na ko sai mi ta ni sigani khoi lai se biti kan ajit ki statue se sigani khoi lai se lấy ikai khanda jabaga loina na ngasi si samaga kunthani thoi suba athauba singi nungsin numit nga patharam mite koi gi puari saguna raba adun raba athauba sing ngasi ngasi makki koi gi lala bidi rot ki machin de leiriba beti kendra jit ki saktam sakpala sida ai pena lei su kat pagi thora mama ai pagi lembi rakli ba kasi ki khonchai losing loina na bidi school lala amadi lemu mile polu amadi amiti maru maru kunai kan naluk jari bon am suhela kan di district committee amadi apun mamai ra pai bi loina na apun ba thoram pare ngasi ki ruching bidi ba thogan naluk jari bon loina na mayam pun nai koi अथवा सिंह फंदा लई सुकुच बगी हरंदो इको सरु काबिन न बगी दमक लेंगे रे खुदिन मंग परियंग साना परियंग काहेंदना इको इकाई खुंदा बदुतिन से लोइनना लंदन सिगी लेरो द खुदिन म पसु इकाई खुंदा उचरी इको खुदिन म अमत तोइना इकाई खुंदा बदुतिन से लोइनना अखोगी असम भाता हाइला गांधी की महिला सिंहसु हांगे बाई काई खुंदा उठकनी लोइनना मसिबु कोचिंग के थोगन मरुक के प्रेसिडेंट लेरांग ने उल्टम को मतो लोइनना वजा सिंह लुक लुक की बेलंगी के वजा सिंह पदिमंगा लेहन तबिदन बगी दमकता सिंजलान दे बसिंगी माई के दिगी नरुक सरी लोइनना लेंगी के खुदिन ने परियं काहेंदना लेपि ननबा निंसिंजरी सलामत तोइना अपन बगी थोनादा अथौबु सिंह खामदा लई सुकत के थयमसी हवाय संगाय न पुनिन चंग पंकन मिनसी खरे खरे ले अखोगी
ꯑꯊꯧꯕꯁꯤꯡꯗ ꯂꯩꯁꯨ ꯀꯠꯄꯁꯤ ꯑꯩꯈꯣꯏ ꯄꯔꯦꯡ ꯁꯥꯅ ꯑꯩꯈꯣꯏ ꯀꯠꯃꯤꯟꯅꯁꯤ Nuai. ꯑꯩꯈꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗ ꯊꯥꯡꯒꯤ ꯑꯣꯏꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒꯤ ꯊꯧꯔꯝ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯦꯡꯊꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯂꯣꯏꯁꯤꯡ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯄꯔꯦꯡꯗ ꯑꯗꯨꯃꯛ ꯂꯦꯞꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯔꯦꯡ ꯁꯥꯅ ꯑꯩꯈꯣꯏ ꯂꯩ ꯁꯨ ꯀꯠꯄꯒꯤ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ Photo kapra wai. ꯑꯩꯈꯣꯏ ꯂꯩ ꯀꯠꯄꯒꯤꯁꯤ ꯑꯩꯈꯣꯏ ꯄꯔꯦꯡ ꯁꯥꯅ ꯀꯠꯃꯤꯟꯅꯔꯒ ꯁꯨꯝ ꯄꯔꯦꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯌꯥꯏꯐ ꯈꯣꯡꯆꯠ ꯑꯁꯤ ꯑꯩꯈꯣꯏ ꯄꯔꯦꯡ ꯑꯣꯏꯅ ꯆꯠꯃꯤꯟꯅꯈꯤꯁꯤ ꯑꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯊꯧꯕꯁꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯗꯨ ꯑꯩꯈꯣꯏ ꯍꯥꯟꯅ ꯎꯠꯃꯤꯟꯅꯁꯤ ꯂꯩ ꯀꯠꯄꯁꯤꯡꯁꯤ ꯊꯥꯡ ꯇꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯥꯡꯒꯤ ꯑꯣꯏꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯔꯦꯡ ꯁꯥꯅ ꯂꯩ ꯀꯠꯂꯝꯃꯒ ꯂꯩ ꯀꯠꯂꯒ ꯑꯩꯈꯣꯏ ꯄꯔꯦꯡ ꯁꯥꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯈꯤꯁꯤ ꯑꯩꯈꯣꯏ ꯂꯝꯕꯤꯁꯨ ꯑꯣꯏꯕꯅꯤꯅ ꯁꯣꯔꯣꯛꯁꯨ ꯑꯩꯈꯣꯏꯒꯤ ꯊꯤꯡꯗꯅꯕꯒꯤꯗꯃꯛꯇ ꯊꯥꯡ ꯇꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯅꯅꯕ ꯁꯦꯝ ꯁꯥꯕꯤꯔꯣ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯕꯁꯤꯡ ꯑꯣꯖꯥ ꯍꯦꯝ ꯁꯣꯝꯗ ꯑꯝꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯁꯥꯝ ꯊꯥꯡ ꯇꯥ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯊꯥꯡꯒꯤ ꯑꯣꯏꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯁꯥꯝ ꯊꯥꯡ ꯇꯥ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯊꯧꯕꯒꯤ ꯃꯐꯝꯗ ꯊꯥꯡꯒꯤ ꯑꯣꯏꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯔꯦꯡ ꯁꯥꯅ ꯂꯩꯔꯥꯡ ꯂꯩꯍꯣꯟ ꯇꯝꯃꯤꯟꯅꯗꯨꯅ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯂꯩ ꯀꯠꯃꯤꯟꯅꯗꯨꯅ ꯄꯔꯦꯡ ꯁꯥꯅ ꯆꯠꯃꯤꯟꯅꯅꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯊꯥꯡ ꯇꯥꯒꯤ ꯑꯣꯏꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯔꯦꯡ ꯁꯥꯅ ꯂꯩꯔꯥꯡ ꯂꯩꯍꯣꯟ ꯇꯝꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯔꯦꯡ ꯁꯥꯅ ꯑꯃꯨꯛ ꯍꯟꯃꯤꯟꯅꯈꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯅ ꯅꯤꯡꯇꯝꯕ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯊꯧꯅꯥ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯀꯜꯂꯕ ꯃꯇꯝꯗꯨꯒꯤ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟꯊꯣꯛꯅꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒꯤ ꯊꯧꯔꯝꯅꯤ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯗꯨꯃꯛ ꯉꯁꯤꯃꯛꯁꯨ ꯃꯩꯇꯩ ꯆꯥ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯆꯦꯜꯂꯤ ꯍꯥꯏꯕꯒꯤ ꯁꯛꯇꯝꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯅꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯃꯇꯥꯏ ꯃꯇꯥꯏꯗ ꯈꯖꯤꯡ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯦꯞꯄꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯂꯣꯏꯅꯅ ꯊꯥꯡ ꯇꯥꯒꯤ ꯑꯣꯏꯕ ꯏꯀꯥꯏ ꯈꯨꯝꯅꯕꯁꯤ ꯎꯠꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏ ꯂꯩ ꯀꯠꯈ꯭ꯔꯕꯁꯤꯡꯅ ꯑꯃꯨꯛ ꯂꯩꯊꯣꯛꯄꯤꯔꯒ ꯃꯃꯥꯡ ꯆꯤꯡꯗꯨꯅ ꯉꯁꯥꯏ ꯂꯥꯛꯂꯤꯕ ꯃꯑꯣꯡꯒꯨꯝꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯃꯤꯟꯅꯈꯤꯁꯤ ꯑꯗꯨꯒ ꯖꯥꯔꯤꯕꯟ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯃꯗꯥꯔꯤ ꯄꯥꯔ ꯇꯝꯅ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯗꯨꯅ ꯖꯥꯔꯤꯕꯟ ꯀꯂꯥ ꯑꯦꯀꯥꯗꯃꯤꯒꯤ ꯐꯪꯁꯟ ꯍꯣꯜꯗ ꯑꯩꯈꯣꯏꯒꯤ ꯑꯈꯟꯅꯕ ꯊꯧꯔꯝ ꯄꯔꯦꯡ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯂꯩ ꯀꯠꯄ ꯂꯣꯏꯔꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯉꯁꯥꯏ ꯄꯥꯏꯔꯛꯂꯤꯕ ꯕꯦꯅꯔꯗꯨ ꯄꯥꯏꯕꯤꯔꯒ ꯄꯔꯦꯡ ꯁꯥꯅ ꯑꯃꯨꯛꯇ ꯑꯩꯈꯣꯏꯒꯤ ꯍꯟꯕꯒꯤ ꯃꯑꯣꯡꯗ ꯇꯞꯅ ꯇꯞꯅ ꯆꯠꯈꯠꯄꯤꯔꯣ ꯑꯩꯈꯣꯏ ꯂꯝꯕꯤꯁꯨ ꯑꯣꯏꯕꯅꯤꯅ ꯂꯝꯕꯤꯁꯤ ꯕ꯭ꯂꯣꯛ ꯑꯣꯏꯗꯅꯕ ꯊꯤꯡꯖꯤꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯅ ꯅꯣꯂꯨꯛꯆꯔꯤ ꯂꯩ ꯀꯠꯄ ꯂꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯂꯣꯏꯁꯤꯡ ꯃꯥꯡꯗ ꯕꯦꯅꯔ ꯄꯥꯏꯕꯤꯕꯁꯤꯡꯅ ꯕꯦꯅꯔ ꯄꯥꯏꯕꯤꯔꯒ ꯑꯩꯈꯣꯏ ꯄꯔꯦꯡ ꯆꯠꯄ ꯍꯧꯔꯁꯤ ꯑꯃꯨꯛ ꯑꯗꯨꯒ
ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯂꯣꯏꯁꯤꯡ ꯂꯥꯛꯂꯤꯕꯁꯤꯡꯅ ꯄꯔꯦꯡ ꯑꯣꯏꯅ ꯆꯪꯉꯒ ꯂꯩꯖꯔꯤ ꯃꯃꯥꯡ ꯊꯪꯕꯗ ꯕꯦꯅꯔ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯃꯨꯛꯇ ꯂꯦꯞꯊꯣꯛꯄꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨ ꯕꯦꯅꯔ ꯄꯥꯏꯔꯤꯕꯁꯤꯡ ꯕꯦꯅꯔ ꯄꯥꯏꯔꯤꯕꯅ ꯃꯥꯡꯗ ꯆꯤꯡꯂꯒ ꯆꯠꯄ ꯍꯧꯕꯤꯔꯣ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯦꯞꯁꯤꯜꯂꯒ ꯂꯩꯕꯅꯅꯕ ꯂꯝꯕꯤ ꯑꯣꯏꯕꯅꯤꯅ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯉꯥꯛꯄ ꯊꯧꯔꯝꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯅꯤꯡ ꯄꯨꯛꯆꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯂꯝ ꯃꯐꯝꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯀꯠꯄ ꯂꯥꯛꯈꯤꯕꯁꯤꯗ ꯇꯔꯥꯝ ꯇꯔꯥꯝ ꯂꯧꯄꯤꯔꯛꯂꯕꯁꯤ ꯂꯣꯏꯅꯅ Sorry. 사브나보 거의 로이나 할래. 아, 거의 어찌 로이나 톡래. 와리 한드롬 다이렉 좀다. 거의 오래. 뭐지 뭐다 있어. 너는 나 사진 찍어가 렉션이 이거지가. ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯆꯥꯝꯃꯒ 32 ꯁꯨꯕ ꯄꯥꯡꯊꯣꯛꯆꯔꯤꯕ ꯑꯩꯒꯤ ꯆꯂꯕꯟ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯑꯁꯤꯗ 상선되겠다가 어린이를 심지어는 아이디 좀 짜닝해. Asisunazi Chamu dan Muthari Koi Sure Lambal Masida Zanibun ki tongan malanai luk sinna Jahilisan sinna Majigai lagi pangthok na lagwiba Tangai badaba thoko mathok kayanan nabakanda Pangthok ka jahi yaw prasu Lai sugat na mission yaw prasu Handagasi Akogi Lambal Masida Hindula Lai mideriba Ilikcha Bai Putu Nokha
tongan ko lanai lu sini bengal ba kunsi na duna pang ko ba taro basida lengri ba thudi ma ko si dalam je bagi mai kai dagi thoi lu bin si jaba loina na thamo ki apel ba thongo chei ta sem na ke koi na pi asukam na ko basida kumi nagani tinmi nagani ha hajan ko bani si dalam je bagi awat kana thalaba thawam basida war ba suwana arong na isama ke tabak ni thawam ding khabi dana aroy swarum pawa kasi thawam basigi sarga mo ibi mo haidana hanna hanna mi amda nolok seri Sanare
ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯆꯔꯣꯡ ꯑꯃꯗꯤ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯇꯧꯈꯤꯕ ꯃꯤ ꯈꯨꯠꯇꯤꯡꯗꯤ ꯃꯤ ꯐꯖ ꯇꯤꯜꯂꯤꯍꯦ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯄꯣꯛꯄꯂꯩꯅꯤ ꯑꯣꯏꯅ ꯄꯟꯖꯔꯦ ꯑꯩꯈꯣꯏ ꯂꯨꯄꯥ ꯆꯥꯝꯃ ꯑꯩꯈꯣꯏ ꯍꯜꯂꯒꯦ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯔꯦ 이방에 시장 뭐 아니 내가 하겠더라 이방에 시장 뭐 도매는 도매는 땡마 어이 얘가 나 왜자 디네 à thôi bà xích chia ủa bà con mẹ bây giờ mi cái ủi nè con mẹ bây giờ mi cái ủi nè bye bye à thôi bà bye 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 Sina mapandani. Asina jiong. Aina kasi ay jada review ko tole. Kari? Ah. Ya makoi really chaluna 13 August ki lei mana mon chai na loina hala e. Program ka yengaktre ai bdi ne amka wi sa ba mi do phrat na ra mi ya man hina du ki program kam ta yengaktre. Wa ai ba hem sai ba. Không má khôi xe khôi không phải đấy mọi người xí để lý giải lý sẽ vợ ấy vợ cái tăng tây này sẽ vợ đó nè cầm này chẳng là lỗi hệ cuộc thật là lầy vợ khá là này cầm ninh phải đầu khôi xe xong mà ninh lại thôi là cầm lại nói ai bị tiêu tan là cầm chân lên nè một mai cái gì bra frame chẳng biết làm gì chẳng gì vợ nãy đi anh khôi chế cái chân bị phun thô lấy thế na mà xí đi chân bị mà tan thô mà xí đi chỉ chế mà tan thô lắc vào đồ chỉ hang mà đồ này khẳng cấp cầm ninh nhé bạn thằng môi chế cài vô cầm ninh nhé ai đồ mà em ngập thang như video đã thình là xí ngã xí ôi nè đi lối xe lगे khôi chế cái gần có một thằng bom chắc cái đấy lấy hồ gì ở đâu gì lối xe lगे con bye bye